ꯏꯇꯥꯎꯕꯤꯁꯤꯡ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯔꯤ ꯉꯁꯤ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯈꯔ ꯍꯥꯏꯇꯥꯔꯦꯅꯦ ꯋꯥꯈꯜꯂꯣꯟ ꯈꯔ ꯁꯨꯝ ꯁꯤꯌꯔ ꯃꯥꯔꯀꯦꯠꯀꯤ ꯃꯔꯝꯗ ꯈꯔ ꯊꯝꯖꯒꯦ ꯇꯧꯕꯅꯤ ꯃꯌꯥꯝ ꯁꯤꯌꯔ ꯃꯥꯔꯀꯦꯠꯇ ꯅꯧꯅ ꯆꯪꯉꯛꯄ ꯀꯥꯡꯕꯨꯁꯤꯡꯅ ꯈꯟꯕ ꯋꯥꯈꯜꯂꯣꯟ ꯈꯔ ꯍꯥꯏꯇꯥꯔꯦꯅꯦ ꯑꯍꯥꯟꯕꯗ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯤ ꯃꯌꯥꯝꯅ ꯑꯍꯥꯟꯕꯗ ꯆꯪꯉꯛꯄꯗ ꯃꯌꯥꯝꯅ ꯄꯥꯝꯃꯤꯁꯤ ꯄꯩꯁꯥꯁꯦ ꯌꯥꯝ ꯊꯨꯅ ꯁꯦꯝꯕ ꯍꯥꯏꯇꯥꯔꯦꯅꯦ ꯄꯩꯁꯥꯁꯦ ꯌꯥꯝ ꯊꯨꯅ ꯑꯩꯉꯣꯟꯗ ꯂꯩꯔꯝꯕꯁꯦ ꯄꯩꯁꯥ 10 ꯍꯦꯟꯅ 10 ꯍꯦꯟꯅ ꯌꯥꯝꯈꯠꯄ ꯍꯥꯏꯅ ꯈꯟꯕ ꯁꯨꯃꯥꯏꯅ ꯇꯧꯒꯜꯂꯤ ꯑꯗꯨꯅ ꯏꯟꯚꯦꯁꯠꯃꯦꯟꯒꯤ ꯃꯍꯨꯠꯇ ꯏꯟꯇ꯭ꯔꯥꯗꯦ ꯅꯠꯇ꯭ꯔꯒꯅ ꯐ꯭ꯌꯨꯆꯔ ꯑꯣꯞꯁꯟꯁꯦ ꯌꯥꯝꯅ ꯄꯥꯝꯕ ꯑꯣꯏꯅ ꯇꯧꯏ ꯑꯗꯨꯅ ꯃꯌꯥꯝꯅ ꯈꯜꯂꯤꯁꯦ ꯑꯩꯁꯦ ꯑꯍꯥꯟꯕꯗ ꯐ꯭ꯌꯨꯆꯔ ꯑꯣꯞꯁꯟ ꯑꯗꯒꯤ ꯏꯟꯇ꯭ꯔꯥꯗꯦꯅꯆꯤꯡꯕ ꯇꯧꯔꯒ ꯄꯩꯁꯥ ꯑꯩꯉꯣꯟꯗ ꯂꯩꯔꯤꯁꯤꯅ 10 10 ꯍꯦꯟꯒꯠꯂ ꯃꯇꯨꯡꯗ ꯑꯩꯁꯦ ꯒ꯭ꯌꯥꯟ ꯇꯥꯅ ꯏꯟꯚꯦꯁꯠꯃꯦꯟ ꯇꯧꯒꯦꯅ ꯈꯟꯕ ꯁꯨꯃꯥꯏꯅ ꯑꯌꯥꯝꯕꯅ ꯇꯧꯋꯦꯅ ꯈꯜꯂꯤ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯈꯜꯂꯝꯃꯦ ꯑꯩꯉꯣꯟꯗ ꯂꯩꯔꯤꯕ ꯄꯩꯁꯥꯁꯤꯅ ꯑꯩ ꯄꯩꯁꯥ ꯏꯟꯇ꯭ꯔꯥꯗꯦ ꯇꯧꯔꯒ ꯄꯩꯁꯥ ꯈꯔ ꯍꯦꯟꯒꯠꯂꯒ ꯄꯩꯁꯥ ꯗꯕꯜꯃꯨꯛ ꯑꯣꯏꯔꯀꯥꯟꯗ ꯑꯩꯁꯦ ꯏꯟꯚꯦꯁꯇꯔ ꯑꯣꯜꯂꯒꯦ ꯀꯥꯏꯅ ꯈꯟꯕꯁꯦ ꯁꯤ ꯌꯥꯝꯅ ꯇꯧꯒꯜꯂꯤ ꯑꯗꯨꯅ ꯃꯌꯥꯝ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯌꯥꯝꯅ ꯂꯥꯟꯕ ꯋꯥꯈꯜꯂꯣꯟ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯏꯟꯇ꯭ꯔꯥꯗꯦ ꯅꯠꯇ꯭ꯔꯒꯅ ꯐ꯭ꯌꯨꯆꯔ ꯑꯦꯟ ꯑꯣꯞꯁꯟꯁꯦ ꯌꯥꯔꯤꯉꯩꯗꯤ ꯁꯨꯛꯇꯧ ꯇꯧꯍꯟꯖꯅꯤꯡꯗꯦ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯑꯗꯩꯗꯤ ꯑꯅꯤꯁꯨꯕꯗ ꯁꯤꯌꯔꯒꯤ ꯁꯤꯌꯔ ꯄ꯭ꯔꯥꯏꯁꯁꯦ ꯌꯥꯝꯕ ꯅꯠꯇ꯭ꯔꯒꯅ ꯂꯤꯛꯄꯗ ꯁꯤꯌꯔ ꯄ꯭ꯔꯥꯏꯁ ꯌꯥꯝꯃꯒꯅ ꯐꯅꯤ ꯑꯗꯩ ꯂꯤꯛꯑꯒꯅ ꯐꯠꯇꯦ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯃꯔꯝ ꯑꯗꯨꯅ NSE ꯑꯃꯁꯨꯡ BSEꯗ ꯂꯤꯁꯤꯡ ꯇꯧꯔ ꯂꯩꯔꯤꯕ ꯀꯝꯄꯅꯤ ꯃꯌꯥꯝ 10 10 10 ꯃꯅꯨꯡꯗꯒꯤ ꯑꯐꯕ ꯁꯤꯌꯔ ꯄ꯭ꯔꯥꯏꯁ ꯑꯆꯧꯕ ꯃꯌꯥꯝꯁꯨ ꯑꯐꯕ ꯌꯥꯎꯋꯤ ꯑꯗꯩꯗꯤ ꯐꯠꯇꯕꯁꯨ ꯌꯥꯎꯋꯤ ꯑꯗꯩꯗꯤ ꯁꯤꯌꯔ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯑꯐꯕꯁꯨ ꯌꯥꯎꯋꯤ ꯐꯠꯇꯕꯁꯨ ꯌꯥꯎꯋꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯁꯤꯌꯔ ꯆꯥꯎꯔ ꯈꯛꯇꯪ ꯐꯅꯤ ꯅꯠꯇ꯭ꯔꯒꯅ ꯄꯤꯛꯑ ꯈꯛꯇꯪ ꯐꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯄꯥꯝ ꯑꯄꯥꯝꯕ ꯈꯜꯂꯒ ꯏꯟꯚꯦꯁꯠ ꯇꯧꯕꯤꯌꯨ ꯑꯗꯩꯗꯤ ꯑꯍꯨꯝꯁꯨꯕꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯌꯨꯇ꯭ꯌꯨꯕꯇ ꯁꯤꯌꯔ ꯑꯐꯕ ꯃꯌꯥꯝ ꯑꯃ ꯔꯤꯀꯃꯦꯟ ꯇꯧꯋꯤ ꯑꯩꯁꯨ ꯈ꯭ꯋꯥꯏ ꯃꯔꯨꯑꯣꯏꯅ ꯑꯩꯁꯨ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯔꯤꯀꯃꯦꯟ ꯇꯧꯖꯩ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯔꯤꯀꯃꯦꯟ ꯇꯧꯔꯤꯕ ꯁꯤꯌꯔ ꯈꯨꯗꯤꯡꯃꯛꯁꯤꯗ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯏꯟꯚꯦꯁꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯏꯁꯥꯃꯛꯁꯨ ꯑꯩꯅ ꯔꯤꯀꯃꯦꯟ ꯇꯧꯔꯤꯕ ꯁꯤꯌꯔ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩ ꯄꯣꯔꯠꯐꯣꯂꯤꯌꯣꯗ ꯌꯥꯎꯖꯗꯦ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯄꯣꯔꯠꯐꯣꯂꯤꯌꯣ ꯁꯤꯌꯔ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯄꯣꯔꯠꯐꯣꯂꯤꯌꯣꯗ ꯍꯥꯞ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯌꯥꯝꯒꯗꯧꯕ ꯃꯔꯝꯅ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩ ꯁꯦꯂꯦꯛꯁꯟ ꯇꯧꯔꯒ ꯈꯔ ꯈꯛꯇꯅꯤ ꯑꯩꯅꯁꯨ ꯏꯟꯚꯦꯁꯠ ꯇꯧꯖꯩꯁꯦ ꯑꯗꯨꯅ ꯃꯌꯥꯝꯗ ꯑꯐꯕ ꯁꯤꯌꯔ ꯃꯌꯥꯝꯁꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯁꯤꯌꯔ ꯏꯟꯚꯦꯁꯠ ꯇꯧꯔꯤꯕ ꯀꯝꯄꯅꯤꯁꯤ ꯈꯛꯇꯪ ꯐꯩ ꯍꯥꯏꯕ ꯅꯠꯇꯦꯕꯀꯣ ꯑꯐꯕꯁꯦ ꯃꯌꯥꯝ ꯑꯃ ꯂꯩ NSE BSEꯗ ꯂꯤꯁ ꯇꯧꯔꯒ ꯂꯩꯔꯤꯁꯦ ꯁꯤꯌꯔ ꯍꯥꯏꯗꯤ ꯂꯤꯁꯤꯡ ꯃꯌꯥꯝꯗꯨꯒꯤ ꯃꯅꯨꯡꯗ ꯂꯤꯁꯤꯡ ꯃꯌꯥꯝ ꯑꯃ ꯑꯐꯕ ꯍꯥꯏꯇꯥꯔꯦꯅꯦ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯅ ꯑꯐꯕꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯔꯤꯀꯃꯦꯟ ꯇꯧꯖꯕ ꯌꯥꯅꯤ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯑꯄꯥꯝ ꯑꯄꯥꯝꯕ ꯈꯜꯂꯒ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅ ꯔꯤꯀꯃꯦꯟ ꯇꯧꯔꯤꯕ ꯀꯝꯄꯅꯤꯁꯤꯅ ꯐꯔꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯃꯔꯝꯗꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯑꯐꯥꯎ ꯑꯐꯥꯎꯕ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯌꯔ ꯃꯥꯔꯀꯦꯠꯇ ꯌꯥꯝꯅ ꯃꯥꯁꯇꯔ ꯇꯧꯔꯕ ꯌꯥꯝꯅ ꯍꯩꯁꯤꯡꯉꯕ ꯌꯥꯝꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕ ꯃꯌꯥꯝ ꯁꯤꯐꯥꯎꯗ ꯁꯤ ꯁꯤꯌꯔꯁꯤꯃꯗꯤ ꯌꯥꯝ ꯐꯩ ꯁꯤ ꯁꯤꯌꯔꯁꯤꯃꯗꯤ ꯌꯥꯝꯅ ꯐꯠꯇꯦ ꯍꯥꯏꯕꯁꯤ ꯀꯅꯥꯝꯇꯅ 100% ꯆꯨꯝꯅ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯔꯤꯀꯃꯦꯟ ꯇꯧꯖꯕ ꯈꯛꯇꯅꯤ ꯃꯁꯤꯗ ꯐꯩ ꯅꯠꯇ꯭ꯔ ꯐꯠꯇꯦ ꯍꯥꯏꯕꯗꯨꯗꯤ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯧꯕ ꯍꯥꯏꯇꯥꯔꯦꯅꯦ ꯀꯝꯄꯅꯤꯗꯨꯅ ꯄꯤꯔꯛꯏꯕ ꯔꯤꯇꯔꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯃꯌꯥꯝ ꯑꯗꯨꯝ ꯈꯪꯕꯤꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯔꯤꯀꯃꯦꯟ ꯇꯧꯋꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯏꯟꯚꯦꯁꯠ ꯇꯧꯕꯤꯒꯅꯨ ꯑꯗꯣꯝꯒꯤ ꯋꯥꯈꯜꯗ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯣꯝꯒꯤ ꯔꯤꯁꯔꯁꯀꯤ ꯃꯈꯥ ꯄꯣꯟꯅ ꯑꯗꯨꯝ ꯏꯟꯚꯦꯁꯠ ꯇꯧꯕꯤꯌꯨ ꯃꯁꯤꯅ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯦ ꯑꯗꯩꯗꯤ ꯃꯊꯪꯗ ꯑꯩ ꯉꯁꯤꯒꯤ ꯑꯣꯏꯅ ꯀꯩꯅꯣꯝꯇ ꯁꯤꯌꯔ ꯑꯃꯇꯪꯒ ꯔꯤꯀꯃꯦꯟ ꯇꯧꯖꯒꯦ ꯁꯤꯌꯔꯁꯦ ꯑꯅꯧꯕ ꯂꯤꯁꯇꯤꯡ ꯇꯧꯕ ꯀꯨꯏꯗ꯭ꯔꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯀꯝꯄꯅꯤ ꯑꯃꯅꯤ ꯆꯍꯤ 3-4 ꯐꯥꯔꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯅ ꯃꯜꯇꯤꯄꯦꯒꯔ ꯔꯤꯇꯔꯟ ꯄꯤꯕ ꯌꯥꯕ ꯑꯗꯨꯃꯥꯏꯅ ꯄꯤꯕ ꯌꯥꯏꯅ ꯈꯟꯖꯕꯒꯤ ꯑꯩ ꯔꯤꯀꯃꯦꯟ ꯇꯧꯖꯕꯅꯤ ꯔꯤꯀꯃꯦꯟ ꯇꯧꯕꯁꯤ ꯃꯜꯇꯤꯄꯦꯒꯔ ꯔꯤꯇꯔꯟ ꯄꯤꯈ꯭ꯔꯕ ꯀꯝꯄꯅꯤ ꯃꯌꯥꯝꯗꯤ ꯑꯩꯈꯣꯏꯅ ꯔꯤꯀꯃꯦꯟ ꯇꯧꯖꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯄꯤꯔꯛꯄ ꯌꯥꯕꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯝ ꯈꯨꯗꯣꯡꯆꯥꯕ ꯂꯩꯌꯦꯅ ꯈꯟꯖꯕ ꯀꯝꯄꯅꯤ ꯑꯃꯇꯪ ꯑꯩ ꯉꯁꯤ ꯔꯤꯀꯃꯦꯟ ꯇꯧꯖꯒꯦ ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯁ꯭ꯀ꯭ꯔꯤꯟꯗ ꯑꯃꯨꯛ ꯑꯩ ꯀꯩ ꯍꯥꯏꯅꯤ ꯁꯤꯌꯔꯗꯨꯒꯤ ꯑꯃꯨꯛ ꯄꯨꯊꯣꯛꯆꯔꯛꯑꯒꯦ ꯑꯩꯅ ꯉꯁꯤ ꯃꯤꯌꯥꯝꯗ ꯔꯤꯀꯃꯦꯟ ꯇꯧꯖꯒꯦ ꯇꯧꯔꯤꯕ ꯀꯝꯄꯅꯤ ꯑꯗꯨꯗꯤ ꯐꯥꯏꯟ ꯑꯣꯔꯒꯥꯅꯤꯛ ꯏꯟꯗꯁꯇ꯭ꯔꯤ ꯂꯤꯃꯤꯇꯦꯠ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤꯗꯨꯅꯤ ꯀꯝꯄꯅꯤ ꯑꯁꯤ ꯁꯤꯗ ꯀꯤ ꯄꯣꯏꯟꯇ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯂꯥꯔꯖꯦꯁ ꯏꯟ ꯏꯟꯗꯤꯌꯥ ꯑꯦꯟड ꯑꯃꯣꯡ ꯇꯣꯞ 6 ꯒ꯭ꯂꯣꯕal ꯄ꯭ꯂꯦꯌꯔꯁ ꯍꯥꯏꯗꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯂꯩꯔꯤꯕ ꯑꯣꯔꯒꯥꯅꯤꯛ ꯏꯟꯗꯁꯇ꯭ꯔꯤ ꯀꯦꯃꯤꯀꯦꯜ ꯀꯝꯄꯅꯤ ꯍꯥꯏꯇꯥꯔꯦꯅꯦ ꯀꯦꯃꯤꯀꯦꯜ ꯀꯝꯄꯅꯤ ꯑꯆꯧꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯆꯧꯕ 3ꯀꯤ ꯃꯅꯨꯡꯗ ꯃꯁꯤꯁꯨ ꯆꯜꯂꯦꯅ ꯇꯥꯛꯄꯅꯤ ꯀꯝꯄꯅꯤ ꯑꯁꯤ BSE ꯑꯃꯁꯨꯡ NSE ꯑꯅꯤꯃꯛꯇ ꯂꯤꯁꯇꯤꯡ ꯇꯧꯏ ꯑꯗꯒꯤ ꯀꯝꯄꯅꯤ ꯑꯁꯤ ꯍꯧꯖꯤꯛ ꯃꯤꯗ ꯀꯦꯞ ꯀꯝꯄꯅꯤ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ 9,208 ꯀꯔꯣꯔꯅꯦ ꯃꯥꯒꯤ ꯃꯥꯔꯀꯦꯠ ꯀꯦꯞꯁꯦ ꯑꯗꯒꯤꯗꯤ ꯀꯔꯦꯟ ꯄ꯭ꯔꯥꯏꯁꯁꯦ 3,003 ꯑꯗꯒꯤ ꯀꯝꯄꯅꯤ ꯑꯁꯤ ꯆꯥꯡ ꯅꯥꯏꯅ ꯗꯤꯕꯤꯗꯦꯟꯁꯨ ꯄꯤ ꯑꯗꯩꯗꯤ ꯐꯦꯁ ꯚꯦꯂꯨ 5ꯅꯤ ꯑꯗꯒꯤ ꯁꯦꯜꯁ ꯒ꯭ꯔꯣꯠ 3 yearsꯁꯦ 9.81 ꯑꯗꯒꯤ ꯔꯤꯇꯔꯟ ꯑꯣꯚꯔ 1 yearꯁꯦ 54.9 ꯑꯗꯩꯗꯤ ꯄ꯭ꯔꯣꯃꯣꯇꯔ ꯍꯣꯜꯗꯤꯡꯁꯦ ꯍꯧꯖꯤꯛ 75ꯅꯤ ꯂꯩꯔꯤꯁꯦ 75 ꯁꯦꯕꯤꯒꯤ ꯒꯥꯏꯗꯂꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯄ꯭ꯔꯣꯃꯣꯇꯔꯗ ꯂꯩꯕ ꯌꯥꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯦꯛꯁꯤꯃꯝ ꯄꯥꯔꯁꯦꯟꯇꯦꯖꯁꯦ 75%ꯅꯤ ꯑꯗꯣ ꯀꯝꯄꯅꯤ ꯑꯁꯤꯒꯤꯗꯤ ꯃꯦꯛꯁꯤꯃꯝ ꯄ꯭ꯔꯣꯃꯣꯇꯔ ꯍꯣꯜꯗꯤꯡ ꯂꯩꯕ ꯌꯥꯕꯗꯨ ꯂꯩ ꯑꯗꯩꯗꯤ ꯃꯥꯒꯤ
शेयर से अमत प्लेस तौते हाइदी पुथोगा लेते अदु डेफ मागी सेंदोन मियोंदे पुसन बखरा दिलाई 56.7 करोड़ हम प्रोस्टम यंगसी प्रोस्ट कंपनी हैज reduced debt मागी सेंदोन मायामदे पुसन बजे खरा हंदन होनरे हाइरी देदी कंपनी से सेकंड नंबर दा हाइजे कंपनी से मियोंदे पुसन पैसा से पुदब चमने ना उले देगी कंपनी हैज a good return on equity track record 3 years ROE 25.03%. The company has maintaining a healthy dividend payout of 18.94%. The constant stock is trading at 12.59 times its book value. Have the katang tang have name in have the magi pataba maharaga the pataba the magi negative point mahataraga the havixi yamna tangi have ni. Profit and loss to the sales say you think is Mengale 2017 the 778 crore Ramatigi, March 2021 the 1133 crore later. I don't know sales growth to them personally have ni. Shareholding pretended Miami Minazi. Promoter holdings is June 2018 the 75% March 2021 the 75% IISki June 2018 the 4.08 Ramatigi, March 2021 the 5.93 yore the DIS ki so 7.53 June 2018 Ramatigi, March 2021 the 14.19 legre the public the 13.39 June 18 Ramatigi, March 2021 the 4.88 handagre sina tapadi foreign investor amsung so investors sing je कि उनका अपाम जैसे कि कंपनी से अपाम जे हंगले तापनी देदी कोई गुम्बा रिटेलर इन्वेस्टर सिंधी कयानी मागी पनमतल एनालिसिस ये मतुंदा मागी पता भाईदारे ने कंपनी जे खरा रिटर्न जे जामना पीदे हाबे वखलोंदा कंपनी से दगी अयामना मागी शेयर सिंह लौथोंनारे अदुना आई वखलोंददी मयामना से इंटरेस्ट लौनरमिना को सिगी कंपनी से लॉन्ग टर्म की कलग इन्वेस्ट तौहनजनिंगी अदुबु मयामना इसागी डिसीजन अरोइबो इबु आइदी असम पेयना ताक्सबगी वाखतनी अदुना भिडियो सिदगी मतांग से लोसन जरगे मयाम लोइबु यमबगी दमता मयाम तागचरी।